खुरुमजरे ISTV पाउमियंग ताबिरबा सिंगुतराम नोकचरे हौजिमरोय पाउ त्रिपुरा दा इनर लाइन परमिट सिस्टम चनहनबा सेंट्रल गवर्नमेंट ना याखिद्रे सेरी प्रोजेक्ट माई पांगनबगी दमक NIC मणिपुर गा पुनः चटमिनदुना लौमी सिंगना तौरिबा थबक थोरम सिंग इंटरनेट की खुथांगदा खंगनबा होटनरे हाइना सेरिकल्चर मिनिस्टर गोविंदास कोंथौजमना फोंदोखरे अमदे नापसा खा इम्फाल अहम सुबा 2020 वेटरन क्रिकेट टूर्नामेंट की सेमीफाइनल चंखरे हौजिमा पुंगै पाउ लमदम असिदा इनर लाइन परमिट सिस्टम चनहलु हाइना मियाम की अकनबा इहौ संगसिंदुना गवर्नमेंट सु ड्राफ्ट बिल अमा सेमदुना असेंबली दा पुथोकनबा कन्ना होनरिङै चेरक असिदा युलोनरिबा त्रिपुरा दा ILP चनहनबदा सेंट्रल गवर्नमेंट ना याखिद्रे नरांग चथकिबा त्रिपुरा असेंबली की मिफमदा ट्राइबल वेलफेयर मिनिस्टर अगहोर देव बर्मना होम मिनिस्ट्री की वाफम पलदुना हाउस थमखिबनी त्रिपुरा गवर्नमेंट की प्रपोजल से यूनियन मिनिस्ट्री ना कयारक हन्ना त्रिपुरा दा ILP चनहनबा मथौ तादे त्रिपुरा लैंड रेवेन्यू एंड लैंड रिफॉर्म्स एक्ट 1960 ना ट्राइबल सिंग अमसुंग मखोयगी लम ngak सेननबगी मतिक साबा स्कोप ले हाइना पाउखुम पिरखि करिगुंबा त्रिपुरा की ट्राइबल Areas Autonomous District Council da ILP चनहलबदी Autonomous District Council असigi वांगमदा लेरिबा मियामना एरिया अदुदा संगबदा खुदोंग सादबा कया मायोकनगनी अमसुंग सेल थोंगी फिबम फगतहनबदा चावना सेथेंग पिगनी हाइखे इशू असिदा त्रिपुरा असेंबली की ट्रेजरी अमसुंग ऑपोजिशन बेंच अनिगी अकनबा डिबेट चथनखे Bengal Eastern Frontier Regulation 1873 दगी लौथोकपा ILP सिस्टम असि नागालैंड मिजोराम अमसुंग अरुणाचल प्रदेश तक चटनदे तोंगान पॉलिटिकल पार्टी अमसुंग NGO सिंगना ILP असि मणिपुर अमसुंग मेघालय दसु चनहलु हाइना हौजिक अकनबा दाबी तौरिबने मणिपुर दा जॉइंट कमिटी ऑन इनर लाइन परमिट सिस्टम मणिपुर ना हंदक चथगदौरिबा असेंबली मिफम दा पुथोकतुना पास तौनबा तक्षलकलिबने ऑल पॉलिटिकल पार्टी सिंगी recommendation amasu sarkar da langkhatkrabani Department of Sericulture amadi District Sericulture Office Thawal anina sinduna North East Region Textile Promotion Scheme amadi Manipur Sericulture Project ki damak khangalaba Thawal District ki lomi singi numit mangani gi training ama ngasidagi Wangbal Community Hall da hokre audopagi tharamda Sericulture Minister Govindas Konthaujam Parliamentary Secretary K Megasandra Khangabo Kendra gi MLA Olandoni Wangjing Tentha Kendra gi MLA P Brozen Sericulture gi Director W Ibohol Susarugya K District asigi thabak phaba kabrang sak thaba mi ahumda mana piduna puning thawat ke wangang hiba singna kabrang sak ase Manipur gi lehau yamna chanaba matam amagi ipai pu haktak tagi sinar labani sinpham asida miyamna mai onsinduna muga gi pothok hena puthokna ba khona se phongdokna ke Chief Guest Kiba Minister Govindas na Manipur Sericulture Project ahanba phase ta mai pakidaba du yenglaga handak paikaliba project ase mai pakna bi damak khangalaba lomi singbu training pibani Manipur government na Mari Masing Hakshel amadi lambi thongi phibam phagatnaba akanba miyeng changle hojik state asigi sel thongi phibam phagatnaba amadi thabak phangdabagi kudong sadaba koknanaba paikhalaliba project singa se mai pakhananaba honabada miyamna thamoi sengna saruk yabiu handak paikhaliba seri project ase mai paknabagi damak department na National Information Center NIC Manipur ga punna satminaduna lomi singna tawriba thabak thoram sing internet ki khuthangda khangnaba hotnari haiki Panbayai handaki sahi ohungi project ase Bharat Sarkar gi Ministry of Textile gi makhada Sericulture Department na apun ba project cost lupa crore chamani phumapan henbagi selfam gi implementing agency oibani MHP Manipur Sericulture Project ke wanda mai kuri bodo adu kuda nabagi Manipur dalaiba National Informative Center hada NIC ko se asiga department siga kusal nazar rahega ekoi monitoring evaluation monitoring system through GIS internet ki ngdoi meko section video Manipur da hojik chathariba ana layeng gi thabak thoram singa se yamna khumang jauksile atoppa lamda ana layeng chanaramba kaya adu Manipur da phangduna miyamna ka hena sel sangdana layeng bangamnare Manipur da lingkhalakliba private clinic amadi diagnostic center kaya sinasu mioibagi punsi kannanaba thabak kaya leptana paikhalakle Amarom da Manipur da leriba lanai clinic singi manungda anaba singbu layeng bagi namada ka hena paisa lawnanaba amadi darka leitabada anaba singbu ICU da lehanduna sel lawnanabagi thabak chathaba yaure hari miyamna sakhangnaraba doctor na
experimental oiba mawongda layeng pathap chathabadagi hana atopa anaba amana naduna laksaba mioi phawba atopa laina ama amuk pokananabagi masak ohenba thawong phawba chathaba yaure hare ISTV News na phangba pawgi matungina masagi anaba amakhaki damak private clinic amada layengba chalubada tongan ba test kaya tawduna lupa lising 15 rom changalaba matungda clinic aduda lakpa mapalamdagi doctor amana layengduna darkar oiba hidak langthak sing iduna piraklaga thorakpada clinic adugi staff singna irakliba wafam sing adu computer dat namthoktuna mayek sengna khangange haina lawkhraga doctor aduna ibada yawraktaba ICU da treatment pigadabani haiba wafam clinic ki miyoi singna hapsilakpadagi anaba singi imung manungda angakpa poknaba yawre Amarom da doctor aduna irakliba hidak adu charubadagi masa kangkhalakpadi lairadana atopa layong kaya lakpadagi atopa doctor amada amuk layeng lubada hana clinic adudagi doctor na irakliba hidak sing adu kahena matikmaya kanba amade ma ki anabaduga chanadaba hidak ni haiduna makhatana sijinadanaba khangalakle haire akonba doctor aduna yengleba hidak adu chabadagi masagi phibam phagalakle haina pawosina makhatare experimental oina hidak thabada natana ICU da fawba thamjinanaba thorang tawramlaba anaba adu atopa doctor amagi hidak sarubadagi phibam phagalakpada anabagi imung manungna hanagi layeng khiba doctor amadi clinic adubu angakpa phongdorakli amarom da atopa clinic kharadasu anabagi manakta changlaklaga advice tawramba doctor gi sas fawba anaba singdagi lawba yawre hare Manipur da clinic kaya laiduna miyoibagi punsi sel sangdana kanba ngamlagani haina praja singna thajanaribagi ona tainabarom da lakpagum tawriba thong asida health services samadi handakta nauna semkiba Manipur Medical Council na miyeng changaningbagi apamba maike kaya dagi thamnarakle Zatkiba February tang manga da kasom kulengi kunthakta IED pokhaiba miyoi micham ama sekhiba ama sokhiba thodok adugi matangda sarkana ngasi fawba karigumba amata yengsen bidri haina bom pokhaiba adugi matangda semkhiba JSG convener J Mayarmina ngasi langgolda pangthokiba pawmisinga unabada phongdokre Laikidraba amadi soktuna laikanariba singi maikaida ngasi fawba mateng amata sarkargi maikaidagi panglakhidre sokpadagi Laikanariba William gi ana layengba thabagasi sel yamna changbana imung manungna makhatana layengba ngamdabagi phibamda leire haike laikhidraba madi soglaba singda matik saba compensation pinanaba sarkar da khangan khiba madi kasom kulengi khunthakta Central Security Force thambinaba chief minister amadi governor da memorandum pisin khrabasu ngasi fawba thabakta onthokpidre Memorandum da yaukiba wafam sing thabakta onthoraktrabadi class 10 amadi 12 ki parikya loiraba matungda khongjang changsingani haike hojikse chatra mayam ke exam tawishina ekhoi komthokni komthokpu matam sida exam ke manung sida amuka government na ekhoi ge demand che karisho amuka khanbidrdi exam che hek loiba kana mayam ki public ke mapan kanorga ekhoi education de chapta na khoi lokat kini Isamgi maikaidagi laikhidraba amadi soklabagi imung manungda lupa lising manga mating pikhi Isamgi president N Rajendra na phongdokhibada sarkar na thawdodugi matangda tuminna leisinba sipende chief minister amadi home minister na khudakta miyeng sangbigadabani haike hujiki exam se loibuga torkadar education sida ko isamju supervision function gani aduna masi yogdringai manungda state government na laikhidribsigi ma phibam thokko pitokpiba asopojigi layang biba aduga makoina hena underground sing ina traga karigumba angle khradagi wadana chadoga sin the problem oidana makoina security thambi habse masi athubu matamda thambidragadi khoisu isamchu ide sina aduga manipur laiba sibthati mehamna lorpa khongthangga isamchu maduga khoisu yana ko sem sarang ledi Manipur University ki boys hostel da numit kharani asida Manipur police na hanjin thiba humbagi thabak chatharakpana hostel da lairiba miyoi singda khoisauna ba pokhalakpa madi university ki authority na thong asigi matangda tumina leisinbabu yaningda ba phongdoktuna hostel ki polam sing puthoktuna hostel number 1 thangjing hostel mamangda maithakre Maire mana phongdorakpada mamangda tang 13 amasung 14 da police na hostel question duna thiba humbagi thabak chathakraba matungda ngasi su additional SP amana luchingba kangbu amana hosteler sing kauthoklaga hostel gi pochai kaya chekhai duna thiba humbagi thabak chatharamkhe
thawang asida Manipur University gi authority amadi musuna tumina laisinba yaning de haike ngasi je ayuk pung mapan sida muk tau mane ka huding changaga asi gi magi thoduk se khoi kano yamna kari haide ba academic atmosphere yam kai ba irresponsible oiba authority like tabagi mong amada satrak pose satra singju ekta kano sanga gi type da tawga ekta tawing mo matam da kano tawi habagi security like taba asum bagi kano se punsi je si mai yok tene khoi nang si get thoga mai tha ro kotna digi nungai to ma ama fudu je musum ma thabak se authority like ga di musum ma se tawhon bi gnu musum ma se ai khoi amu hana thok to busu agnu aduge satra singi kano da taseng hanjin jin asmana au khoi da awaba problem kano trouble pi da wadi khoi hostel se digi loi thok chang ra ge aduga sida military camp chagira ama base camp chagira whatever toming boda dum authority na dum torka to biro aduga khoi dum loi thok chang ra sine khoi na press ta kai da mayam da loi thamling se State Force singna MU da makoi gi thabak sing chathabada Manipur gi governor gi ayaba yaudana changba yaroi numit kharani asida MU gi hostel da thiba humba gi thabak chatakhiba sida musuga mari laina de haina union gi vice president Arambam Babina na phungdok de MU da pangthok pa pau gi mifam adu da mahakna makha taraduna handak MU gi boys hostel singda Manipur police na chatakhiba thiba humba gi thabak adu da mairoi singi khanduna pamdaba thodok thoktana ba musuna yengsinke BC Masana operation ase mahak hana khangi hairam laga hojik amuk khangde haiduna leithokhiba ase mahiroi singda achumba khanganbiu matungda operation chathagadaba leirabadi state ki makhada leiba university natabanina governor dagi ayaba yauna chathagadabani madu natrabadi musuna yaba ngamloi haike mind disturb oiba problem create tore adugi machi mathakta aikoina haijaningi di any mathangda sungamba thokdok natraga any lakwa matamda authority gi ayaba natraga governor gi oiba necessary documents so probiraga changba yani natragadi machi asugum thabak je matung amu hana tawdana basu appeal tawjir Indira Gandhi National Tribal University Student Union na University asigi mai ising amadi lambi phanbiu haina sarkar da haijakiba wafam tabidababu yaningdaba phongdoktuna makhanda amadi adem jati complex mairong da leiba center thingzili haina Indira Gandhi National Tribal University Student Union gi president ke Bowang Khona ngasi pawmi singa unabada phongdokre adem jati da pangthokiba pawmi singa unabada da tatkiba tang ani da Manipur sarkar gi MSPDCL PWD amadi PSED gi official sing yawba mifam ama phamduna university asigi awat pasing nimit 15 gi manungda phangalagani hairamlaga ngasi phawba kariguma thabak amata paikhatana tumina lesin kre iramsigi matangda university asigi vice chancellor TV Katimani na university asida laktuna warushin ama purakadabani hainasu makhata ke all the construction work at Makhan and main campus. All the contractors are set notice to shut down all the construction work at Makhan, and we are going to shut down this university. All the students have agreed to shut down until and unless the government of Manipur take up the initiative to start the construction work with immediate effect. And to immediately come here to this regional campus and solve the problems together with the student union. Lamsang Mandal BJP gi office sama Lamsang Kaithal da ngasi hangdokre thoramasida Kisan Morcha Manipur Pradesh ki President Thodam Nabasandra BJP break matung me mutaram nokchari BBA mayang Imphal gi indoor hall samjin bada rajniti gi khudong saba launa ba khona ba laibak thibani haina ex minister Mainam Nilasandra na phongdokre wafam singasi ex minister Mainam Nilasandra gi mayang Imphal thana maning lerakta leiba mayumda pangthokiba pawgi mifam amada phongdokhibani Mana makhatara duna indoor hall asi mahakna matam amada industry minister oidingai MLA local area development fund dagi lupa lak manga khak phangbaduga mahakna paisa khara hapchillaga sakhibani adubu BBA gi lam marang kaina lairibasida atopa samgat sagat payaba kaya lairabasu nathairaga indoor hall asigi matangda rajniti sanaba haibasi asengba luchingba amagi thawong nate phungdukhe si मागी हेक थोपा खुदिंग मकी मतेंग पांगदन सुला इबा पांगसु पांगिंग मियो हमने इसे अदुगा कनागुमा सोशल वर्कर सिंगना साहन बिगे हारगदि क्लब सिगी जगह याम लै सानबा इंडोर हॉल हाना सारी सिगुम्बा नि हुम चावबा म साबिबि याय मदुना क्लब किदा याम हयेंग कानारकनी Afaba tungi mirol ama oihanaba ngasidagi aikhoi mayai ka ba isa singdagi lapthok minasi haiba kholau puba maira khongsadama singjamai gi akoibada chatkre singjamai apun ba nupi lupna sinduna singjamai mayangbam laikai dagi hauduna
Singjamai Kaitel Pauba Maira Paibisina Nisana Kunaya Sida Pirak Liba Saiteng Kangsi Nisa Dagi Laptoklasi Haibagalwina Singjamai da Makal Amatagi Nisa Yon Ba Tabada Ating Matamli Haibakolau Sing Lauduna Satke Lamlai Kendragi Manung Sanba Yorbung da Ising Pangdabagi Matang da ngase Yorbung Primary School da BJP Manipur Pradesh ki RTI Cell gi convener Mongjam Poire Hanba amasung Miyoy kaya na saruk yaduna mi pampangtukre Ising Pangdabana awaba kaya mayok na riba si nimit tara mangani gi manung da kokon rabade bangi kongjang sangsilagani haina Lamlai Kendra Development Association gi convener Punsibana Phungdoke Nimitra wani ji koi Karena mungkin sekarang yang canggih itu tadi masih makata pun aku dana tahu ya betapa itu dana famdana jadi aku sekarang nak kong yang napa ban singkat lagi action makut tetap na action makut aku action sama lagi. Kakhel mamang lekai Jingdum da Sagaliba water supply sigi thabak thoram lepkre athuba matam da miyeng sangbiu haide Lamlai da miyam na ising phangdabagi awaba mayukna re sarkar na athuba matam da miyeng sangbidrabadi central government ta che thaduna khangalagani Manipur sarkar da su RTI gi khuthang da che tharagani haina convener poire hanbana haike ai RTI Shell gi site gi su ai state ta RTI gi khuthang da su ai che thajab khakta natana ai center da su haiba program sing che thu matam da paikhat pinaba amadi miyeng sangwina bagi damakta central government da su ai mai leina basing da ai che thajagani Nong mada Sangraba Yadraba Yungi Sizinaba Polam Sing Amadi Makal Kayagi Firol Sing Yauba Showroom Plastic Cry Ama Manipurda Ahanba Oin Hangdukre Jingmairongi New Assembly Road da ngasi Hangdokiba Showroom aduda Hidak Langthaki Polam Sing Sahi Tarani Thoigi Manung da Leiba Angang Singi Firol Sing Sana Thagnanaba Polam Kaya Showroom asida yaure Bharat ki manung da kunmathoi suba oina hangdokliba showroom asigi proprietor N Yaima Thobana showroom asida makal suna potlam sing phanglabanina pot amagidamak atopa mafam da chatuna leibagi mathau tadre haiba wafam phongdokhe Nong sub Imphal Lomi Sinmi Sakwa Thorang Luki Tarataruk Suba Mapok Kumon Thoram ngasi Khoyum Sabal Awang Khunong da pangthokre Thoramaduda Imphal West ki adaksa da Sumati Awang Khunong gi Jila Parishad member S Joy Kumar Yaro Bamdiar gi Jila Parishad member Mutum Sanahan Bina Marui Bamir Sing oina saruk yakhe Jila Parishad member S Joy Kumar na Lomi Singi pifam tokpa polam sing pibada fawba lamdam asida corruption tawbana Lomi Sing na awaba kaya mayok nei Sakwa Thorangi Mingda Lofam Mangan bagi thabaga si lepigadabane Tampaki Mina Jingda Khundaba Yadribasi MLA Humpuna Thong Manaba Khunai Ama Semba Pamlabadi Constitution Semdoknaba Thabak Paikhatpam Thoi Haike Kuki Baptist Convention gi Humpunito Suba General Assembly ga mari lainana Ordination Ceremony Thoram Ama ngasi Langol Center Church ta pangthokre Ordination Committee gi Chairman TD Haukip amasung Church ki Miyoy Singna saruk yaduna Church ki Pastor oina Miyoy Mangagi Ordination Ceremony pangthokhe KBC Center New Lambulen gi Pastor Lamkang Laubhamna Nauna Pastor oiraba singbu thagatpa amadi nungaiba phungdokhe Olden tobai besi makoi ki punsi da makoi punsi loidri phawba isol gi seba tozage haina makoi na mapunsi ka thokpa ado majam gi mafom da adum haina mi atena toba ngam deba Prabhu Yesu Christ gi isol gi aseng ba thabak ado to nanambigi damak ta makoi si majam gi mafom da ka thokchabani February Kunmathoi Malemgi Imalongi Numit Lakpada Aina Thingraba People's Revolutionary Party of Kanglai Park Pripakna Mamalongi Damakta Punsi Katkraba Athoba Sing Amade Leibaki Damakta Kathokpagi Thabak Tauriba Malemgi Miyamgi Mafamda Ikai Kunabotle Lubasigi Assistant Secretary Publicity and Propaganda Leibak Ngakpa Luwangna Thorakpa Cherol Amana UN gi masalo sang ama oiriba UNESCO na introducing amaga chamapal marfuda mapal gi November 13 ta phong na lauthoktuna sahi khudingi February kunmathoi da malem gi imalon gi numit pangthokna balem nake amasung introducing ani gi February kunmathoi da gi hauna yawal I ho oina ngasi fawda lepa leitana pangthoktuna lakle Auki bachahi cha ahumuki manungda malem gi lamai dagi lon mayam ama mangkhre Iramdam Kanglai Park su haukiba chahi sa tangkhai manungda apikpa lol kayamuk mangkhre yelongai dagi hauna jingburoi tamburoi singi lon singna semgatuna yelo phurupsa singi amatta ngairaba phaungna lon oirakhiba Kanglai lonna achouba chaitheng nangkhibadi taranipal suba chahi sa haugalakpada Chandidas ki khujil thaurang dagi Ramani lainingna sanamahi laining lon amasung tanabina chingba natpu Nampuda Pomyot Yosinanaba Honakiba
पुवारी की लाइबक थीरबा तांकक अदुने जेरोल सिना मखा तारदुना इंडिया की खुबाम नुंगदा लमदम असिबु लौसिन खिबा सिना हिंदू शास्त्र की नाट की पाफल नुंगदा तिनसिन खिबद नतना इरेबाकपु लैसेमलोन की पाफल नुंगदसु पुसिन खिबदगे कल्चरल इंपेरियलिज्म की मफम चाउन कनबंगमनखे पुवारीदा यामना इकाइनिंगाई ओइबदे इंडिया की फिबाल नुंगदा लैरुबना वासक्ति सकलगा थबक्तदी ओंथोकपा पामदबा इंडिया की कॉन्स्टिट्यूशन की नेपाल सुबह शेड्यूलदा इंसोलिसिंग अमगा चमापल मफुदानी थोइगे अगस्त कुंदा चनखिबा असिना इंडिया लेबाक की लोन नेशनल लैंग्वेज ओइनबा होनखिबा सिने खोंथांग असिना लोन की मराई साइथा हनबद नतना येलहौ सक्तमदगे नाथैना लंबी फातुना लागली हाइबसी क्लासिकल लैंग्वेज थोंगाल थिरकपदा मसाना मसाबो खंगजनबगी तंजा पिरकले इंडिया की फिबाल नुंगदा पुनसिनद्रिंगैददे कांगलेलोन असे खा नोंपोक एशिया की बांग्लादेश म्यांमार अमसुंग थंगनबा लेबाक तेखाव तखेलना चिंगबगे कैथेल सिंगदा मरु ओइना चटनबा खा नोंपोक एशिया की लोन ओइदुना लाखे कांगले नाद अमसुंग कांगले सगोल कांगजैना कांगले लोन ग लोइनना मालेम लेकोई पुंग असे कयारक हन्ना मालेम कोइदुना लाखरबने मसिदगी यूएस डिपार्टमेंट ऑफ एजुकेशन ना लोन असिबु पॉलिटिकल एंड स्ट्रेटेजिक लैंग्वेज नि हाइदुना मालेम की खंगलबा लोन चाम हुंफु मापन लेबगी मनुंगदा अमा ओहलिबने जापान यूएस अमदी अतई यूरोप लेबाक सिंगना लोन असिबु थिजिलिबा अदुबु असुकी मतिक मयाई लेना क्रिटिकल लैंग्वेज इन रीजनल एंड इंटरनेशनल लेवल हाइना सिंथारंबा लोन असिना नेशनल लैंग्वेज ओइनबा होनरुबदगे खम थेंगना मराई चाइथरकपने इंडिया लेंगा की मखादा लेरगा इमालोन सिंह साकलकनी हाइना थाजब थंबगी महुत्ता लमदम सिगी अखंग अहै सिंह यावना अपुनब खुनागी मियामना लमदम सिदा लेरिबा इमालोन सिंह साखत हननबा होनबगी माइकैरोमदा हौजिक्ति माइ ओनसिनबगी तंगाई फदब लेरकले इरेइसा चिंगबुरोय तंबुरोय सिंहना लमदम सिगी इमालोन सिंह योखतपा अमदे साखत हनबदा अचौब थौदांग पुन्ना लौमिनरसि हाइरे हौजिक जथरिबा मणिपुर बोर्डना लौबा क्लास 10 की एग्जाम असिदा महिरोई सिंगना नतबा पांबई सिजनब्रा हाइना एमसु डिस्ट्रिक्ट कमिटी जिरिबाम एमएसएफ जिरिबाम देसाम लोकल काउंसिल जिरिबाम अमदे केएसए जिरिबाम ब्रांचना जिरिबाम हायर सेकेंडरी स्कूल सेंटर द यंगसिनख्रे यंगसिन की बासिदा सेंटर असिदा महिरोई सिंगना नियम चुमना एग्जाम थारंबा थेंगनकी हरे महिरोई सिंगी निमित 12 की ओइबा नेशनल इंटीग्रेशन टूर अमा ngasi leima khongdagi red seal division gi GOC major general PN Brown lamthakre Churachandpur district ki Singhat sub division gi manung hanjin ba school singi nupa masa mahiroi 15 amasung oza anina tour asida saruk yare khongzara sina Dehradun gi Indian Military Academy amasung Delhi gi mafam kaya koirugani hare Komidog Athletics Sporting Club na sinduna ngasi khabai soi community hall da Maitei Pangal Singi Marakta Miyam ki thabak tawba amasung mingchat purakhraba miyoi sing okpagi thoram ama pangthokre taramna okpagi thoram aduda Rajya Sabha ki MP Abdul Salam Kairam Gram Panchayat ke Pradhan Nurjaman loinana sanaroi singda khudolpot piduna ikai khumnake thoram aduda MP Abdul Salam na ngasi Pangal singda maming leiba mi masing yamna watle sanabada power house ama oiriba state asida Maitei Pangal gi sanaroi name liba asi koknanaba local club amasung organization kayana sanaroi amasung mahiroi kayabu thauna hapaga loinana yokhatpagi thaudang hena lahoningi haike sanaroi paradana ada yang phajabo posama kadai dunama aikobodo to mamai ko sarkar da wili report setting ba pachagi sana gi ko gi wili ko ji bosite le pre ahun ta re namtim anero ko andre adi makha ne ko na sa gi man ta har musim yam ne ge mesi kemele bang le le report sida alkugi sida hapa ha na liya Indian Red Cross Society Manipur State Branch na Sinduna State asida leiriba mukna badagi leikidraba nupa singi loina bi yankhaida loan gi senfam yenthokre MGA Binu da leiba State Branch ki office ta pangthokiba thoram asida Manipur Conflict Widow Organization ki secretary Kori Mayum Faridana asigumba loan gi senfam piba asina maraibak theurabi nupi singna masa sing sembada thengnari ba kudong sadaba sing kokhan bangam lagani loan phangliba singna su matam sana singat pinaba apil tawke Ifam ki President Takhelambam Renuna Pangliba loan ki senfam asi niyom chumna sinabinaba amade makatana maraibak thiraba singi mating pangnanaba puning sungsinke Indian Red Cross Society Manipur State Branch ki General Secretary Dr. Y Mohena Manipur da pakakadaba 100 Lifeless Support Program ki project asi official oina ayaba pirakle
ngasi piriba loan asi sendoi loroi yamna niom chumna piriba loan ge senpham asi sijinabiu marai bag thirabi nupi singi yaifana ba paikat pa project asida kanagumbana mating pangning ba leiragasu Red Cross Society Manipur State Branch da contact view ngasi yenthokli ba senpham sing asi irom sarmilana lupa lakh ahum Krishna Das ki loina bi premina lupa lakh ama Red Cross Society na lupa lakh ama puthokpani loina ifamdagi khangatlaba nupi kunmanga Manipur Conflict Widow Association dagi khangatlaba nupi kunmanga punna yankhaida lupa lising tara pibani haikhe Red Cross na pira iba pesha sina kana ba mong da productive boy kada ba di sen chau thok ka mong da puthok kera karbar da wira khitang kana la ba line da sin na si sen se sing si adu nei na ba am da thamjaning si Kanglaipa Communist Party Poirei Maitai Luki Chairman Poirei Elias Rocky Masa Yauduna Central Committee gi numit taruk ni chupna khanaraba matung Luki thabak thoram kaya yathokpa loire hari Lubasigi Publicity Secretary Malem Nganba Maitegi Cherolamana GS Phamda Tampak Puba Khuman Finance in charge soina Kha Nganba Maitaina Puragani hari Lubasigi Hana Chairman Puramba KK Nganba Michel Oikraba Matungda Maki Ming Chanaroi Haina Introlusingani Marigi February Thada Media gi Khuthangda KCP Poiregi Mingda Chanaragani Haina Miyamda Lauthokrabani Amaramda Lupna Hana Mamangda Restaurant da Kuthaba Laikre Adubu Hauzik Phawada Ka Macha Thamduna Phattaba Thabak Kayagi Mafam Oire Breki Matunga Mayambu Amukana Taram Nokchare UNLF ki Major Kaithalakpam Nabachandrabu Dhaka da Leiba Mahaki Leifamdagi Phakhaga Hauzik Phawba Mafam Khangandana Leiba Asi Yaningdaba Phungdoktuna Soibam Laikai Awang Maira Paibi Sakwat Thorang Lupna Wakan Pham Chatakre Mi Pharaga Losin Bagi Hainabi Thadokse Nabachandra Police da Sinau Phakraba Numit Nipani Suraba Phawba Losin Ba Yaningde Democracy ki Wahanthok Lehlu Haiba Warol Sing Iduna Thetke Nabachandra gi Mama Bokna Athuba Matamda Manipur Police da Sinabiu Haike Luki General Secretary T.A. Sorojini na Hiramasigi Matangda Manipur gi DGP da su Wakat Cherol ama Pisinduna Nabachandra gi Mari Makhong Thigatpina Bataksin Kre Miyoibagi Minung si Yengduna Manipur da Sinabiu Ain gi Oiba Chairak Phampham Thokpa Maragi Matung ina Pibiu Haike Indian Intelligence Party ga Bangladesh ke Philung Sepa Party ahum mariga na gari ani dama u pharaga numi umni ka wari saruge numi umni da pau pirake na hairamaga masi bawa numi mapani tarani so bawa ma mafumarang khangdana losindana thamgi ba se yam lai uthi bani ephona jeningi na ma se bagi minung si yengbiraga ma ko Indian government ka Bangladesh government ka na tai te lobiraga Manipur government ka sinabi na Yanda Mago Mara Lay Adai Asema Yawi Naron Yon Bataraga Suma Iwan Chataviu Igo from Japan. Maoist Communist Party Manipur na February Kunithoi Nomajin Nimita General Strike Pangthokani Torambadu Handokle Hare Lubasigi Secretary Publicity and Propaganda Nonglen Maitegi Cherolamana Manipur gi Catholic School Mangada Insolishangani Taramari Phawba Tamlamba Moral Education Subject Makhatana Insolishangani Taramangagi Session dagi Tamlaroi Haina Catholic Society na Warip Lokre Haibagi Wafam Parents Singna Lup Asida Kangalakpaga Luinana Matungda School Singasina Mairoi Singbu Aranba Lambida Lamjingba Yaba Thabak Sing Tawhalaroi Haibagi Thazaba Pirakpadagi General Strike Asi Handokpani Catholic School Manga Asi Khaktanatana Education bu secular oiba mafam ama ohenanaba laukalang liba thorang asigi mayukta thabak chatharam labade lup asina tumina leiroi amaramda haukiba January kuntaruki thoramda saruk yaruba institution amadi lanai lup singna miyamda lale haijabagi pikiba matam adu loirabana lup asina makhatana ngakpiba tawroi hadi All Tribal Blind Association Chandel District na ngasi Ayuk pung nipan dagi numidang wedam pung mga phawba kaukiba banna Imphal More Lambi amasung palelda gari sing chanakidre Mission Blind School haikak pokpigi Grand in 8 pigani haina government na thajaba pikiba tabakta ontok tabagi mayukta khongjang asi changsinbani ban saugatba singna luang taning amasung Imphal More Lambi gi thamna pokpida lambi thingke adumaku exam ga mari leinaba atai tangai fadaba thabak singidi komthoke Association ki Secretary ki Pareng Komna Mission Blind School si Association na differently able oiraba miyoi singbu mahi masing tambinaba lanai miyoi Assam Rifles samadi organization singdagi mateng niraga wana chalaibani ngasi phawba government tagi mateng ama phawba pibidre phibam asidagi khongjang asi changsinbani haike
सोयदना अखोई मरी लेना अथॉरिटी गवर्नमेंट अखोई मतेंग पांगबिरो आंगांगसिंसे फजाना ममुत्ताना अखोई ग्रांट थादरगा फंड थादरगा अखोई डेवलपमेंट ओइहनबियु कॉलेज ओजा सिंगना अमक्तागी मखादा संगसिलकपा थबक लेपगी खोंजंग ngasi numit humni sukre demand phangriba phawba handokloi hari association gi makhada leitaba college oja singna su khongjang asi sangsin minanaba independent oina join tawiduna association gi bona fide unit ama oibiraknaba khangale amaramda hauzik sangsiliba oja singi khongjang asi wari sanaduna yanaba puraknaba moirang college student union na takshile seizewalk strike chathakibana college asigi thabak thoram sing chap lepkre masina mahroi singda chauna saitheng pi de hari Ukhrul district ki Litan area da PMGSY gi makhada paikat liba thabak sing Panchayati Raj Minister Francis Ngajokpana MSRDA gi official singa loina ni yangsin kre khongzada sida sarkar ga su tawnari ba lalolu amagi miyoi singna thabak suri ba khusu khulai singi so munkibadagi lambi sembagi thabak leple haina Sikibung khulgi chief R Kasarna minister da pautom ke haukiba February 3 ta sinmi singna Litan Sikibung lambi gi Sikilok area da thabak suri ngai da masana masabu KNA gi kadar singni haiba singda excavator amasung bulldozer gi so puduna chatke thaudoga si lumna lobaga loinana minister Francis Ngajokpana miyam amadi sakwa thaurangi mayokta leiba thawong asi khudakta lefanana ba home department na yengsinana ba khangan khre hare Naga gi group warasu Kuki group warasu Mete group warasu makoi gi issue di tungale PMJSY lambi di tungale development gini aduna si gamba si law and order related to the home department deal to the ko ding amwai aduga mokoi terms and condition to home department concerned department na mokoi na concerned department concerned organization concerned community na mokoi na city to chumme chumde adu moi conscience wena exercise to di akoi di lambi bulldozer pura suba mine na adu gi di akoi gi negotiation gi akoi gi matik su natre akoi na topam su toktre concerned department na concerned organization na mokoi gi wisdom exercise to ta he ne di kale Kuki student organization Sadar Hills amasung Kuki women Sadar Hills na class 10 gi haujuk chathari ba examination asigi center singda chatuna aseng ba examination ama ohenna ba yengsin kre team masina Irit Higher Secondary School Kangpokpi Private Center HM Higher Secondary School Kaithel Manbe Private Center amasung Sapar Maina Private Center da yengsin ke KSO Sadar Hills ki president Thangmilian Kipgena Pawmi Singda district asida nataba pambai sijinaduna exam thabagi chanabi muthatkadabani haike Thobal district commando amasung taranithoi suba apunba kangbu amana prepa ki miyo ama fare police department ki PRO gi cherol amana phagalaba mi adudi kangabam ingocha chai kunthra manga apokpa boro langathel laikom kaithel dagine amoromda na police station na district police ukhrul amasung tarataruk suba Assam Rifles ka Kusamnaduna Ukhrul district ki manung chanba mafam singda tharamba ekar kunlongi kani pambi sing mangan khre hade hauji sanabagi pau ngasigi sanabagi pau da cricket Napsa Kha Imphal Ahum Suba 2020 Manipur Veteran Cricket Tournament ki semi final changkhre Manipur Veteran Cricket Association Sinduna Langthabal Public Cricket Ground Chathariba Ahum Suba 2020 Manipur Veteran Cricket Tournament ke ngasi sanakiba Mari Suba quarter final match ta KSC Kuki Sporting Club na toss ngamduna ahanba batting tawada apiba over kunda wicket taret turaga run chama kumthra hundoi khak loke masigi paukumda ani suba batting tawkiba Napsa Kha Imphal na over taramapal ga ball ani da wicket manga turaga run chama kumthra mari longduna KSC bu maithiba pikibani Napsa gi Gautam na ball kunthra nipanda run nifu amade wicket amal longduna man of the match ta ke hayeng ahanba semi final Cyclone Thangwiban amade Imphal West Veteran Cricket Association ga sanaragani Maida Basi Khong amade Manipur Police Sports Club Taramanga Suba Dr. Kanti Mukherjee Memorial Invitation Hockey Tournament ke quarter final changkhre Hockey Manipur na sinduna Kumalampak Hockey Stadium da team nipana group ani thokna khaidoktuna jathariba Taramanga Suba Dr. Kanti Mukherjee Memorial Invitation Hockey Tournament ke ngasasana kiba match ta Manipur Police Sports Club na SYUC Larging Bamlai Kaibu goal taret marida maithiba pikre
Manipur Police Sports Club की गोल तरेत अदु TS बिरजित ना गोल अहुम P प्रियो कुमार ना गोल अनि संखे अतोपा गोल अनि अदुना M शांति कुमार अमदे L पूर्णचंद्र न संखिबनी SYUC लारिकिंग बम लेकाई की गोल सिंह अदुना M फिलिप ना गोल अनि संखे अतोपा गोल अनि अदुना P रोबेल अमदे सुरजित ना संखे टूर्नामेंट असिगी अतोपा मैच अमदा मैरा बासिखोंगना SSA चरांग पाटपु गोल मंगा मरिदा माइथिबा पिखे मैरा बासिखोंग की गोल सिंह अदु TS टोंपोकना गोल मरी संखे अतोपा गोल अदुना S संजोय न संखिबनी SSA चरांग पाट की गोल सिंह अदुना आइस रोमीना गोल अहुम अमदे L दीपूना गोल अम चंदुना क्वार्टर फाइनल संखिबनी थासिगी तांग कुलुमदोइदा क्वार्टर फाइनल मैच सिंह सानबा होगनी Manipur hockey की मियंग मखादा YCCIC कोंथा अहलुप न सिंधुना इबुदौ मार्जिंग ग्राउंड कोंथा अहलुप ता टीम तरानी थुना सरुक यादुना चथरिबा अहुम सुबा युमनाम रासमनी मेमोरियल इन्विटेशन मेंस ओपन 7-a-side hockey tournament के ngase sana kiba match ta CO singjamai wangma khetri leikaina YCCIC team B kontha ahalupu goal kunma thoi amada maithiba pikre Manipur Horse Riding and Polo Association Sinduna Imphal gi polo ground da team kunmanga na saruk yaduna chathariba kuntra suba N Hazari amadi Dr N Tombi State Polo Tournament ke ngase san ki ba ahan ba match da Manipur Police Sports Club team A na Texam Polo Club pu Panjil Taramathoi amada maichiba pikre Manipur Police Sports Club ke Panjil Singh adu S Bimol na ahan ba ani suba ahum suba amadi mari suba sakrada Panjil taruk sanke S Abungsa amadi TS Romena ani suba ahum suba made mari suba sakrada pansil ani chanke atopa pansil aduna M Jawan na ahum suba sakrada chankhibani Texam Polo Club ke amata ngairaba pansil adu S Ranjit na ahum suba sakrada chanke ani suba match ke sanakibada KNMM Riding School Singjamaina Mairaba Polo Club pu pansil mari snoda maithiba pikre KNMM Riding School Singjamai gi mai pakpagi pansil sing adu A Ranjan na ani suba sakrada L Dineshwar na ahum suba sakrada S Jameson na mari suba sakrada panjil amam chanke atopa panjil aduna Mairaba Polo Club ki K Romeo na own goal oina ani suba sakrada chankhibani RFC Khanam Lairak amade Yumnam Construction Sapam Lairak Taruk Suba S Amuba Singh Memorial 7-a-side Open Football Tournament ki semi-final chankre Youth Bright Star Club Sagolban Tera Sapam Lairak amadi Nongmai Them Laikai na Sinduna Chathariba Taruk Suba S Amuba Singh Memorial 7-a-side Open Football Tournament ke ngase sana kiba ahum suba quarter final match ta RFC Khanam Lairak na Juvenile Club Tera Sapam Lairak pu goal ahum ani da maithiba piduna semi final chankre RFC Khanam Lairak ke goal sing adu Herozit na goal ani amadi Nawbana goal ama chanke Juvenile Club ke goal ani adu Hemant na chankhibani Mari suba aroiba quarter final match ke sanakibada Yumnam Construction Sapam Lairakna Punsiba Pachoibu goal ahum anida maithiba piduna semi final chankibani Yumnam Construction ge mai pakpagi goal sing adu E Somokanta na goal ani chanke atopa goal aduna Dayananda na chanke Punsiba Pachoi gi goal ani adu ke H Rahul na chanke thasi tam kun manga ge ahanba semi final match ta Games do Utlau amadi RFC Khanam Lairakka sanagani ani suba semi final da SYC Yumnam Kuno amadi Yumnam Construction Sapam Lairakka sanagani Second Moneywood Foundation Day ga mari lainana chathagadaba ahanba Moneywood Invitation Football Tournament ta saruk yagadaba team singi lottery pangthuktuna makoi gi group sing semkre ngasi welcome laikai Athletic Club ta pangthukiba lottery atu da punna team marina saruk yake Tournament asigi ahanba group ta All Manipur Cinematography Association amadi All Manipur Film Producer Association ga oiragani ani suba group tana Cine Actor FC amadi Amika oiragani team sing asina tha asigi kulumdoida semi final gi stage tagi sanaduna final gi team sing khangani mathang tang kunmari da final sanabaga loinana numit asigi exhibition match ISTV amadi Manipur ki team ga sanagani haina organizing committee gi chairman Lokendro Takhilamamna phongdokle Final match sanaba matungda host di mariba Manipur Sports Club ka ISTV ga exhibition match ma sanajagan Red Eagle Football Association Laisang Themna Sinduna Association asigi ground da chathariba first level Cup Trophy 7-a-side football tournament ki ngasasana kiba match ta Glamour FC Tenthana AFA Thobal Ningombabu goal taruk manga da maithiba pikre Ima Panthoibi Kongba Ningombam amadi SYDA Khergao Sabalga first Ima Panthoi Trophy gi final da sanaragani
Ima Pantobi Football Tournament Committee na sinduna kong banong tumam laikai KYDO ground da tha sikitang ni pandagi tim tara marina sarugya na satarakiba first Ima Pantoi Trophy gi ngasi sanakiba ahan ba semi final match da Ima Pantobi kong baningom bamna PM bu goal amasnoda amadi anisuba semi final match ki sanakiba da SYDA Khergao Sabalna LSC bu goal ahum sinoda maitiba piduna final sankibani hayeng nungthil pung amata bada tournament asigi aroiba match sanaragani RYDO ngaikong sifai na sinduna chathariba first state level 8-man aside open football tournament ki aroiba match da MSS Part 2 Part 1 Brickfield na yumbu RYDO ngaikong sifai bu goal ahum amada maitiba piduna tournament asigi mapu oikre National Sports Academy Kumalampak da sahiya sigi Academy asida changnabagi as determination amadi medical fitness test Thobal district ki oina ahan ba phase tha sigi tang kuntaret ki ayupung mapan tabada amadi mathang thagi March ki tang ahumda aniswa phase district asida pangthulagani hari Kerala da pangthuki ba kuntra manga suba National Games ki Wushu masana da medal fanglaba Manipur team gi Wushu sanaroi amadi official sing okpagi thoram Kumalampak ta leiba association asigi office ta pangthukre thoramasi da ward number kungi councillor L Tombi amadi ataimi kya susarugya ki masana sida Manipur team na gold manga silver ahum puna medal nipal phangkibani masamau phaba kunai ama oina bagi pandam da Prabhavati Fitness Center na First Model Physics Sports Championship ama tha sigi tang kunithoi da Zen Dance Academy da pangthuklagani haina championship asigi convener S Drubana phonglukre wafama singasi wangkhai mayum leikai da leiba center asigi office da pangthukiba paugi mifam amada phonglukibani championship asida nupa nupi sanaroi humphuromna sarukyagani hari Rural Youth Development Organization ngaikong sifai na sinduna mamang thagi tang kuntare tagi chatharakpa First 8-man aside football tournament ngasilusin kre luisin bagi thoramda MLA S Bira Parliamentary Secretary and Prithviraj Nath Thoromopusing oike tournament asigi ngasi aroiba match ki sanakibada MSS Part 2 Part 1 Brickfield na yumbu RYDO ngaikong sifai bu goal ahum amada maithiba piduna tournament asigi mapu oikibani winner oiraba team da lupa lising kuntra runners up tarba team da lupa lising kun amade medal sing PK All Manipur Football Association ki miyeng makha da District Football Association kaksing na sinduna association asigi playground da team tarani thoina saruk yaduna chathariba taramathoi suba DSA trophy Naurem Bhuvan Memorial State Level Invitation Football Tournament ki ngasasani ki ba match da SSU Singjamaina Nero ka sanga khambu goal amasinoda maichiba pikre Housing asino magi ang sari pauda ICAR Lampel Pataki Pangba Paugi Matung Inanga si Quiding Saba degree Celsius kun mga dasmik mari Quiding Ingbana degree Celsius mga dasmik taruk Nungshita Yauba ising manilgitsang ayukta chada marfudra Nungshildana chada nipu nongjugitsang nil Hauzari Badamaru Pa Mukhana Tripura da Inner Line Permit System Chanahanba Central Government na Yakidre Seri project mai pang nabagi damak NIC Manipur ga puna satmina duna longmi singna tawriba thabak thoram sing internet ki khuthang da khangna ba khonari haina Sericulture Minister Govindas Konthojamna phonglukre amade Napsa kha Imphal ahum suba 2020 Veteran Cricket Tournament ki semi final changkre ngasi goina di ISTV na pizal pawma transmission jare miyang tabiri ba singbu amuka hanna khurum jare